Paodam yang tabiri basangbo hamamukta da khurumzari hojeng maroi ba pauda lamkhai kaitel hiangna wabagai ima kaitel sananaba Chief Minister MBNA urep yung tangkre khwaramang kaitel yauna tonga mafam singda Citizenship Amendment Bill ge mayota khongjang sing sangchangkre doinana KPSC kaksingna KTC kaksingbo ani amada maithiba pikre hojeng pau sanona pizari Manipur da ngangliba lauriba mayam asi wadi aso bangaktani Ningkha tambage iromdam lepage komna yangluragadi poti kari amata leite senaba phirondage horaga kudimak mikha ponba ngaktani haidi haina Manipur ge Chief Minister Nongthoma Birena phungdokre Manipur lenga ke Planning Department sindona Kakching District ke manung channa leiba lamkhai kaitel hianglam wabagaida ima kaitel sananaba urep uyung tambage thoramda athoiba mitung oina sarugya duna Chief Minister Birena matake wafam ase phungdokhibane Chief Minister na Maki warol makatar duna hai aikoi isage konanaba pothok leitri aikoi ge semilon ase khajaktang orebaso phaganaba honase harabaso pakthangda thingi sangmai andro phayeng na singba mamangai dege yu sungduna laklaba khulsing ase mong marin naina mamangai dege mapandage akhang ahi expert yauraga yungang ka foreign liquor ge mongda haksangda sokadaba masak sing yahundana yu sungduna Manipur da thangnaba natabida Manipur ge mapanda thadongnaba semsi haiba phawbada thingi kaya yamna lebang ningkrabage haibadu yengbiyo somdana matong maram khangdaba poyan kya yansinduna lekaida khulakta pangpamda phangbana yuna siriba nupagi masing ase nongmonawage hengalagle oil amasung natural gas chingthongnaba lai aikhoi gidi chingthopa yaroi haina swaida makoi ama ani hekta songlakane Somdana Myanmar romdage Assam romdage pipe thingzalaktuna singthokibana Manipur da dilai buleiram laroi aikoi gidi yatpa thingba haiba achi chanabi oiduna adum lagle yatpa thingba tongningliba strike tongningliba sing asida depend tawduna adum lairagadi lebak asi adum namangduna lairagani lenga kasina waribnari madude yamna irang pamba yamna ayat apan Pigadaba kangbu strike ta tawningba kangbu asige wa asti taragumse makoi singado nakalda thamkhraga lenga kasina lebang miyamga punna aphaba chawkhatpa thabaksing tawrese haina sukhanare Chief Minister Birena Makatar duna hai madamamada Manipur asi masa masu sing chatokibada mamamapa oibisingna thawai wanaramba numidangi matam da makuta thangwai paiduna masambasu halakpa haina thonganda leptuna nganaramba leirakudeng konthong kudeng ima ibel singna maira sing saduna mawa mapureiba masamasu sing security na phaduna pukhi gadra haiduna thawai wana sangnaramba kaya ngasidi leitre masigi maramde lengangna security singda poktaw pibagini security sing aikhogi meni makoisu irandam asigi machangaktani Makoisu ka henba thabak amata tawningba nate tawutabu lusinglaba mi adugi makhayamna pole masigi anoba lenga ka asina lakpadagi miyamgi numit haiduna numit ama thamlaga police ka club singa DC club singa Assam Rifles ka club singa mihut singa phaminaduna amaga tathokta send tawnaduna wari watai sanaduna amaga wa phawdunare wakhal tanadaba kaya adu leitre asigumba thawsel kaya asina ngasigidi security amasung micham miyamga aphaba mari lakle masina wakhalda leiramba agi akhang leiramba kaya adul kokre ngasi urepu yung tamliba Manipur Police Housing Corporation Limited na construction agency oiduna sagadariba lamkhai kaitel ima kaitel hianglam wabagai asi chahi asige August 15 phawgi manungda saba loiduna Sanganaba honagani hainasu pongdoki Thoromaduki kudong sabalauduna CM da pisalakhiba memorandum singa mari leinaba wapam sing
पुथोकलदुना हियांगलम असेंबली कॉन्स्टिट्यूएंसी के मनोंगदा लेडिबा पुमलैंड अमसुंग खोइदुमपाता चाही खुदेंगे नोंगजुथा मतमदा मणिपुर के डिस्ट्रिक्ट यादगी चंचलकपा इसिंगना इचाउ थोहंदुना मही मरुंगे चाथोक पुथोकपा ngamdaduna लाखिबा कया अदो कोहन्नबा मरम मरेल असे नोंगजुथा यौद्रिङैदा तेंथोकपगे थबक अदुसु अंगम्बा थाकता होनगनि हाइना फोंदोखे ngasi थोरमबदुदा डॉक्टर वाई राधेश्याम सीएमएन मनीथ्रोन अमसुंग मनीतकोना थोरमबो कलामश्याम मिनिस्टर कैप एंड पीडी टीएस कुमार मिनिस्टर फॉरेस्ट एंड एनवायरनमेंट के रविंद्रो डिप्टी स्पीकर मणिपुर लेजिस्लेटिव असेंबली एस बीर एमएलए कुंबी असेंबली कॉन्स्टिट्यूएंसी वाई सूरचंदा एमएलए कक्संग असेंबली कॉन्स्टिट्यूएंसी अमसुंग कसिम वासुम एमएलए चिंगाई असेंबली कॉन्स्टिट्यूएंसी ना अखनब लैंग्वेज ओइना सरुयाखी मणिपुर फरनी येंबियो मुझे फरबनी मुझे नाम मयाम अमा ऐसे आईआरबी लोगोदा आप फिजिकल आईगी कागनी मनुंग फिजिकल लंजेन चेन बची की थम्मे आयाम साथी के नहाना मामांगी सरकार ने खलम बनी ना मुझे खरकत में यावी फिजिकल तो कारण दुरन दरंबा ऊरे का चेन न मंगनी ना तो लिस्ट यावला मिलरा मादाई खुदक तौरगा नारा नहान सस्पेंड होने ऑफिसर ने सस्पेंड हो फिजिकल पैसा लौरमबगी पैसा पिरु लाउनु को सिवाय खनबगी ने अदु तौबगी ने अदा तौबगी ने पैसा का पिरु लाउनु हुजिकती मदु के हानगी सनबी तो हुजु होंगबने पंगे यारोय इमा कैथेल हियांगलम उवाबगाई उरेप उयुंग तमलबा मतुंग कक्सिंगदा लेबा जीवन हॉस्पिटल दा इमरजेंसी ट्रॉमा केयर यूनिट ALS एम्बुलेंस अमदि ऑडिटोरियम ngasi चीफ मिनिस्टर नांगथम वेंबिरेना हांदोख्रे हांदोबगे तरमदुदा चीफ मिनिस्टर एन बिरेना हाइके खुनाय म सफलनगे हरबदि एखो यामना थक्सी खासी लेबा मथौ ताई लमसा साजर थबकन सुवा अमदि अमगा की मरक्ता थक्सी खासी लेनरबा मतमदा चखटपा खुनाय म ओइगने मसिना म ओइरगा मियामगी अवाबा क्या कोहन्नबा लेंगाक असना स्कीम क्या पैखली लेंगाक असना स्टार्टअप स्कीम कया हौदोक्तुना वकल लौसिंग लैरबा खुसा हैरबा एकोगे नारोन सिंगदा लोनगे ग्रान चिंगबा पिथदुना थबक तहली सीएमना मखाताना हाइखे ngaगे पोथोक हेंगनबा लोन पीबदा लेंगाक असना लोकता खक्तमक लेबा ओइना खलमने अदुबो कक्सिंगसु ngaगे लौमी क्या लेरम थेंगरे अदुना गना लेंगाकना लौमी संगदा लोन यंथोपदा कक्सिंगे ngaमिसु यावख्रे कक्सिंगदा लेबा मियाम होनबा यामना कल्ली होनबा लेप्ते अदुना कक्सिंगे ओइबा तोंगानबा हाइसिंगबा पुनमक मियामना खंगे मियामनासु मतौ तमनबा होनरे लमदमसे की चनेबी अमा ओइना लो लोख्रबा मतुंग हांगलगा लेरिबा मफमसिंग थबक सुबगी महुता मांगलगा थमी अदुबो सिटी मनुंगता लेबा मियो खरदे थबक सुबगी महुता वजांग गांगलगा मणिपुनुक सिबा सारगा ले लबुक्ता अमता कुमलगा थबक सुबगी हनिबलेते अदुबो कक्सिंगतदि लो लोइख्रबसु हंगाम कोबी आलू थादुना मसामसागे संतोक लंबी लेनबा होनरे असिगुंबा सुबनोंबा कनबगिदमा पुनिंग थौगले लेमिनारीबा अखोय मसेंगे मरक्ता अइमग ngaire haiduna sapige wakalon thadroklasi अखोय अमतो ओइना पुनसिंदुना अमगा मतेंग पांगलसी अखोय मसेंगे मरक्ता अमना लालबसु सोमथोंनापा मथौ ताई अदुना अखोयगे मसेंगे मरक्ता मिनौसी थक्सी कासी लैरबदि मालेम मसिदा लमदम असि लाकनबगम लोय अदुना लमदम मसिदा थोकपा थौदो वाथो खुदिमक लैबाकिरा मरानाइगिरा हाइबा खंथदना पंग्यावदा यौसनबा अदु तहनिंगदे मी अमना हौरे हाइदुना पुलप पुलप मरम खंगदना तुंग इनबगे सनबी थादोक्लसी पुनमक असिदगे कोंगनबा अखोय मसेन अमतो ओइना पुनसिंदुना अमदि थौदो वाथोकसिंग खंगमिनदुना अमतो ओइना थबक तौमिनसे हाइना चीफ मिनिस्टरना अपील तौखि ngasi thauramatuda वाई सूरचंदा एमएलए कक्सिंग असेंबली कॉन्स्टिट्यूएंसी ना थौरमपो के सीएम मिनिस्टर काफ एंड पीडी डॉक्टर वाई राधेश्याम चेयरमैन मनिटको एंड मनीथ्रोन अमसोंग एच बीरा एमएलए कुंबी असेंबली कॉन्स्टिट्यूएंसी ना अखनबा मिटुंगसिंग ओइना सरुयाखि लोकसभा दा पास तौखिबा सिटीजनशिप अमेंडमेंट बिल 2016 की मायुक्ता मैनपेकना मियांग लोइना संगसिलप खोंसंगे मनुंग चन्नांग असिसो कोइरमन कैथेल की इमासिंग यावना तोंगान तोंगान ममुफुमसिंगदा ओकन मिपम पंगथौतना प्रोटेस्ट तौख्रे प्राइम मिनिस्टर नरेंद्र मोदी अमसोंग होम मिनिस्टर राजनाथ के इफिजी मई थादुना खोलाउसिंग लावरदुना लंबी तंखाई थिंगदुना फमजिनदुना प्रोटेस्ट तौख्रे
ngasi ayu anganbadagi hauduna khoirambang kaithengi ima event singna nongmagi sinta leptuna kaithel anigi marak thangal bazar machinda lambi mayai da phamsinna protest tawki kaithel manunggi dukan sing thonglona ki anganba ayuktagi posai yonba lakbasing pot yolhandana halanki masida natana sangjamai kaithel kongba nandabem laikai daso wakan mi phamki common zone 5 porompata China Industry of Medical Science के मेरुई सिंगना वकन में पंखरी कुराई लमलोंग संगाफम बाजार चिंगमैरोंग तागेल खोंगपाल नचंग बदसो पक्तनाना खोंजंग संगसिनकी मणिपुर कॉलेज स्टूडेंट यूनियन ना कॉलेज असिगे गेट ममंगदा प्राइम मिनिस्टर नरेंद्र मोदी अमदी यूनियन मिनिस्टर राजनाथ के इफिजे मैथाखे हाइरी कैप 2016 के मायोक्ता बामोन लेकाई यूथ क्लब यारिपोक BYC वाइना मपंगो इबा थंगदंग लौदुना यारिपोक बाजार के ट्रैफिक आइलैंड यारिपोक बाजार दा पोफम फमलिबा इमा इवेंट सिंगलोइना प्राइम मिनिस्टर नरेंद्र मोदी अमदी यूनियन होम मिनिस्टर राजनाथ के इफिसे मई थादुना खोंजंग जंगसिंख्रे खोंजंग अदुदा मणिपुर दा कैप चनबा यारोय डाउन BJP लॉन्गलिप मणिपुर हाइदुना दिल्लबा मियामना खोलाव क्या सुलावकी केप की खोंसंग असे वांगसिंग कैथेल मपागे हाईवे दसु महिरोई लुप तरुना वांगसिंग कैथेल इमा इवेंट सिंगलोइना प्राइम मिनिस्टर मोदी अमदी चीफ मिनिस्टर वीरेंगे इफिजे मई थादुना खोंसंग संचिंकी लोइना मियामना मणिपुर दा केप चनबा यारोय लॉन्गलिप मणिपुर हाइबा खोलावकिया सुलावकी CAB के मायुक्ता लमदमसगे लोप चामगा कुंथ्रा माथोइना पुनसिंदुना सेमखिबा पीपल्स अलायंस मणिपुर पामने सिंदुना ngasi मियामगे ओइबा खनानाइना बा मिफम अमा इम्फाल गे जेम हॉल दा पांथोखरे मियामगे मिफम अदुना CAB के मायुक्ता तोंगान तोंगान बा वरिब क्या लौदुना अकन बखोंसंग संगसिनबा अमत ओइना वरमना ख्रे वरिब सिंग अदुगे मनुंगदा लागलिबा सैचा 13 गे अयोग पुंग मंगादगे मथंगे नुमित सैचा 12 गे नुमिदांग वइनम पुंग मंगा फावबा पुंग कुंथ्रा तरुके मियाम पुन्ना संथा लेप्तुना मतु अइना मणिपुर पुंबदा CAB असगे मायुक्ता खोंसंग संगसिनबा लेप्रे लोइनना खोंसंग अदुदा मरु अइबा मई इसेंक अना अयेक अमसुंग लाइनिंग लाइसोनगा मरि लेनेबा सेंग कोमथोकपा हाइना यानाख्रे सैचा 13 दना मणिपुर के मफम यांखै हेनबदा बिल असगे मायुक्ता चरा हेनबगे खोंसंग संगसिनबा लोइनना ngasiदगे हौरगा डेमोक्रेटिक ओइबा मखन मखा कयागे खोंजंग संगसिनबा अमसुंग करिगुंबा बिल असे राज्य सभा दा पास तौकेबा थोकलबदी था सिगे चैचट कुंदा मियोय लाख अनि हेनबना मिफम मफम लगा इंडिया लेंगा के वरेब के मायोक्ता चपचाबा पखम अमा पीबा यावना मियामना लोगदबा वरेब अदु UNO चाइना अमदि रशिया यावना मालिंगी लेबक सिंदा खंगनबा हाइबा वरेब सिंगा सि यावके CAB के मतंग दलेंगा कसिना मियाम के अपामगे मायोक्ता लेरोय हाइना मोरंग केंद्र के MLA पी सरना पुंदोख्रे ngasi lamsang ge lamteng khunok da leiba bobon technical and skill development private limited ke skill development loidaba mioi yankhai mapan lamgi company singda thabak tongna nabagi dama lam thabagi tharamda MLA na makhata duna CAB asi English ang machama pang yankhai mangada congress lengang matamdagi eko oina sanaduna lakle ekasi maru ina English ang machama pan niputareta India Pakistan amade Bangladesh partition tawbada tongan ba zati sing Bangladesh da lekhibising adom makhoi makhoi ge gamena protection pi bangamlaktaba matamda amuk halakna ba sengkhiba bilne nauna CAB lisingani tarataruk asi anawa mioi changhanna natte matamadugi ekta chahi 15 lairabadi voting right piraga citizen olhan ba yagane haibane hauzik putoliba CAB asina ing lisingani taramari phawda changlapa miyosingna khudong saba pigane haibane bilasina ek olapa matamda tongan ba niyam kya semduna chanakadabane Manipur lairiba kendra humpuge mihut oina thagatuna miyamge thabak tawnaba lairibasing asina miyamna pamdaba thabak kaidunungda tawroi Miyamna loba phireb adu sarkar asagi su phireb oigine haiki ngasi lamthariba asina sakotpagi mangal phangdriba miyoi singbu thabak pinaba sector amane maru aina electrical mechanical plumber amadi hospitality da training phanglaba singsu masa masana thabak pijaduna chakotpagi lambida sangsalapne haiki Bhuvan Technical and Skill Development and Private Limited ke Navachandrana Phundo kibada Housing Pawbada Miyoi Chom Hena Training Loiduna Thabak Phangkhrei ngasi sakadoriba Miyoi Yankhai ase Punjab Gurgaon amadi Silongda Thabak Tawrunabane haiki Haugi batang tareta Manipur da nungtige phongba pause amada
Manipur ge Chief Minister and Biringe driver amana Assam ge businessman amabu kidnap tauba amadi sel khaibada senai hana pongdokiba adu tabada thodo adubu JDU na akan mamongda condemn tawi haina ngasi JDU ge office ta pangmisinga unaba amada JDU Manipur State Unique President Hangkan Pao title na pongdokre President Hangkan Pao na makata kibada thokiba thodok adagi matangda CBI na natraga NIA da investigation tahongadabane Manipur ge Chief Minister na so machigi chapchaba pakhom Manipur ge miyam da pigadabane masida natana issue asigi investigation yamna ningtina phajana amadi ayet apan leitana thizinaba achumba adu ningtina khangdonaba Chief Minister khudakta reason tawgadabane haiki Hizam Guno Foundation Sinduna Hizam Guno na iba laide aidi chingna satpine hairibasigi maite maike edition pongkre Hizam Guno Foundation a translator wal adik asipongba tharam Manipur Press Club ta pangthoki tharam duda MBO ge School of Humanities ge din Professor Sungkam Yaswanta na athoiba mitung amadi MU ge Retired Professor Paodam Nabachandra tharam mapu aiki Ngasi Tengnapan District ke Manung Channa Leba Quata Village the Smart Medicals ke sponsorship makada organize tawduna numit ninige oiba free health camp amadi awareness program ama pangthokre free health camp aduda medicine gynecology eye amadi atopa layong sing yauna yengki ke maduda punna doctor mangana khunza singda layong bagi thabak chatapaka loinana lemna blood testing tawba amadi lemna hidak langthak kaya amasupi ki Tharomaduga Mari Lainana Health is Walke topic awareness program amasu pangthoki Amarum da ngase ayupung mapanom taba matamda Asian Hospital and Research Institute Kwakital Impal West Manipur Ima Medical Store amadi Manipuri Saita Parisat MSP Jiribam ahumna kusamna duna Jiribam High Secondary School da Urology Free Medical Camp pangthokre Ahoba numit asida TS Sarat Singh President MSP Jiribam L Birjit Singh BJP Protocol Officer Manipur Pradesh Laktuna Yangsanki Amade Camp Adu Pangthok Nabagidamak Impal Romdaki Mio Tarani Toy Rom Laki Mio Singh Aduda Dr. Mahele Specialist Urology Dr. Rohendra Sharma Specialist Urology Amade Nurse Ani Pharmacy Mio Mariso Sarugaki Youth Career Guidance Organization YCGO Amadi Ayuso Hospital Impal Anina Kusam Naraga Sinduna Free Awareness and Health Camp for Ayus Ngasi Lampel Sanakaitel Community Hall the Pangtokre Game Baduda Mioi Kuna Saba Doctor Amadi Medical Team Na Pesansing Lanki Ngasi Gitarong Amari Lainana YCGO Secretary L Subasna Wapongke Pangtorakli Ngasi Department of Transport Government of Manipur ge Makata District Transport Officer Thawal JSC Impal Moria Transporter Association AMTCSA Amade Royal Riders Chandel Senduna ngasi Moria da Rot Sapti Week Mari Lenana Awareness Program Ama Morige Trade Center ge Convention Hall Pangthokre Taramadu da Rot Sapti ge rules amade gari thawriba driver singna tawgadaba rules singi matang da Sanghai Sal Tontang District Transport Officer Thawalna Marik Chumba Wapongkya Ama Pongdoki Tharsigi Maridagi Tara Phauba Chayol Ama Chataragleba 30th Road Sapti Week 2019 Campaign Ge Sarukama Aina District Transport Office Thawalna Institute of Driver Training Research Center Thawal Branch United Motors Kaksing Rabi Driving School Kaksing Amade Kaksing Motors Royal Enfield ga Kusamnana Senduna Chatharapa Campbell ge Saruk Ama Oina ngasi Palil dege More Powa motorcycle Amadi car rally chatkre Sarak Suraksa Jiban Raksa Haiba Thimga Loinana District Transport Officer Thawal Sanghai Shell Toltang na Lamthakiba ngasige rally Aduda Lambigi Nem Ngakna Chatnava Niamda Pausel Piba Banner Singh Thetpa Motorcycle Amadi Car Punna Kunromna Sarugyaki Ngarang Lumidang Wenang Pung Mangang Makairom Tabada Tenopon District Police K SP Dr. S. Ibum Sage Supervision Makada Additional SP Tenopon Robinson Kamnamna Kamantoba More Commandogi DSP Thomas
Thoksom amadi Oshi Insas Subedar ke Ibungobi yauna commando ge team amana thasage tang taret ke numidang wanam pung tarunglam tabada Indo-Myanmar border pillar 79 manakta bom pokai kibaga mari leinana thiumbagi thabak sathakre Commando ki team aduna ngarang border area da thi humbagi thabak sathabada Sunrise Ground mayada jingna bamong da chalamba CDO sing obada nanthokina bahonaba mioi amatana bada phaba ngamodana Myanmar site lomda sanchen kre haidi adabo mahangna purakpa bag amadi thamlambadagi check tawrubada bag aduda M series ki A1 rifle ama kapayariba maru humputra amadi ahangba maru ohum yawam thenaki Pagalaba Polam Singh Ngarang Pong Tarumakadom Tabada sees Tobagaloinana Mori Police Station da Kusina Krehaidi. Joint SSA Amasung Ramsar Teachers Association Manipur ki Makada Leba Oza Singna Makogi Tongan Tongamba Davida Tha Asigi Mari Dagi Sangsing ki Patabak Lepagi says work strike Kongsana Maram Oiduna Tawal Zilla ki Manung Channa Lairiba Lamding High Secondary School ki Mahiro Singh Lairika Mapung Pana Tamba Pangdre Haiduna Ngasi skun asagi Mahirusina Oza Piu Lairik Tamba Pangan Biu Hana Konsan Sangsing Kray School Management Committee gi Miyosing Amadi Mahirusina Skun ge Geta Oza Piu Ekoi Layuk Tamzage Hana Thaba Plekar Kya Season Aduna Human Zen Semki Ngasi Tangza Numit Asida UNLFK Lami Sanglo Manipur People's Army MPA ge Kuntrani Toy Suba Mapokumantaram Lami Sanglo Asaki General Headquarter GHQ UNLFK Central Headquarter GHQ MPA Battalion Sing Technicant Headquarters Sing Amadi Ate Unit Singda Mai Pangna Pangthokre Haina Aina Thinkraba Lob United National Liberation Front UNLF Manipur ki Department of Publicity Director M Sagena Thadorpa Cherol Amana Haide Seronasina Makatana High MPA gi GHQ the Pangthopotaram the Chief of Army Staff COAS na Thoromapo Amadi UNLF ki Political Academy ki Principal na Dasdaling Sing na Pangthoki Thoromodu da GHQ ki General Staff Officer Sing Amadi Atelami Punamuna Saruyadu na Pangthoki GSQ the Pangthopataram da MAC ke Chairman so Oriba Central Committee ke Chairman na Thoromapo Oiduna Central Committee ke General Secretary Yauna UNLF ke Tongan Tongamba Luishangi Secretary Singh Board of Political and Military Academy ke Makotongba Thaupuba Singh Staff Officer Singh Amadi GHQ da Thodang Lodiba Lami Punamaka Punapang Thomina ke Haide Janika Nipumathoi Suba Battalion the Pangtopathoram da Battalion gi CO na Thoromapu Oiduna Battalion gi Senior Officer Singh NCO Singh Battalion Lami Punambakaloinana Akoibagi Kunsa Singaloinana Saru Yaminaduna Pangthoke MPA gi Mapo Kuman Tharam Asi Janiga Marputara Humdoi Suba Battalion Amati Janiga Marputara Mathoi Suba Battalion the Su Battalion gi CO na Thoromapu Amadi Ezuten na Das member oina battalion da thodang loriba officer Singh NCO Singh amadi thak khudinge lanmi singa punna pangthongmina ke MPA ge technical unit H Kyunsu commander na lusingduna unit ke lanmi singa punna harautem na pangthongmina ke tharomase ate staff force unit sing party ke district amadi local unit sing da su khunsa singa punna mai pakna pangthongmina ke haide Kumon numida sigi mapomo iba tharomde lepake ningtam lalhoda thawaina ponthapi kraba athoba athowi singda minute ani tumina leptuna ikai khunaba utpa MA shigi yapapausen tongan tongamba rank thaleba officer singna manipur gi ningtam lalo amasung mangda tariba thodang matangda wangangduna khananaina bakaloinana yengnaba India ki mathakta henakanba landa chathanaba amade party na sinarapa thodang mai pangna pangthopa ngamnaba warep Amuka hena Chesalan ke Loinana MPA gi Kuntrani to Suba Mapokuman Tharam Mai Pakna Pangthopada Sentuma Amade Pangangi Oiba Tengbang Bibirakhiba Irai Chapuna Maki Mafunda Thagapa Phongdok Chari Amade Ningtam Lalau Chatariba Loilam Lenga ke Tuhat Nahet Biba Namthabagi Aki Tuzung Marakta Miamda Ipau Yonbada Thaudang Loriba Paumi Itini Napuna Maki Mafunda Su Thagapa Phongdok Chari Hana Cherona Sinamakata na Phongdorakle Prime Minister Narendra Modi na Arunachal Pradesh da chatpada China na yaningdaba phongdokhibabu India na North Eastern State asi India ge saruk amane haiduna China ge wafam adu lokidre
Foreign Ministry na haikibada India ki lusangbasinga atei India ki mafamsingda chatpagom India ki saruk ama oiriba Arunachal Pradesh ta matang-matangi oina lakhi nomagi oiba kongsata lagliba Prime Minister Modi na Arunachal Pradesh ta project ya sanga khrei Prime Minister Modi ki kongsat asina India amasong China gi ngangkhagi watok ta hena watok ohelakpa yai haina China na phongdokhi Arunachal Pradesh ko state ama lei habasi Chinese government na di sakhangde amadi India lusangbasinga mafam aduda lakpada kanna yaning de haina Chinese Foreign Ministry na phongdokhi lesangene taratareta Tibetan spiritual leader Dalai Lama na Arunachal Pradesh ta lakiba matamda su China na kanna yaning da phongdokhi haire Jammu and Kashmir gi Kulgam district ta kintharakiba thodokta mangkibadagi thiba khangdana lagliba policeman amage haksang ngasi phangkhrei mahak tharaka sabon sanamita thokiba kintarakpagi thodok jasikiba migi masing nipan yaukhrei asoba mapa kintharaktuna police post ama namthaki policeman taradi senthokpa nangauki tara amadi thiba khangdri haire policeman manga amasung bandi anigi haksang ke iranumita rescue team na phangmangam khrabane Kashmir sinthungna yumsagai sanumita oni yamna thana takhe amadi mathang numit sagon sen da mapham kya da chawraba unpa kya kintharakhibane Karnataka government bo thugainaba BJP gi lusung hakyana saruk sile hana Congress na BJP bo moran sekre luinana wapamadu parliament ki mathang mefamda puthokane haire BJP lusingba BS Yedirupana JDS ke MLA singbo lainaba lupa crore tara pigane haina themi haire Congress lusingba KC Venugopalna paugi mefam amada haikebada Karnataka gi Congress government bo thugainaba BJP gi lusingba singi manungda Prime Minister Modi amasung BJP chief Amit Shah su yawi haiki Randeep Surjewala na haikibada MLA kun lainanaba lupa crore chamri ga yankai darkar oi sel adu BJP amasung PMO dagi lakpane hainasu Surjewala na hangki Hauzik sanabagi pau pizari District Sport Association Kaksang Sinduna Association asagi playground chathariwa 15 DSA Trophy 2019 gi ngasi sanakiba match da Kaksing Popular Sporting Club KPSC Kaksing na Kaksing Town Club KTC Kaksing bo panjan ani amada thoikre match asagi ahamba panjal adu KPSC gi jersey number 21 amp Abbas na on the goal oina Chanduna KTC gi goal ama phangki aduga KPSC gi panjan ani adu jersey number 22 KSH Rahul na match ke anba half loirakpagi minute kuntra mangaga additional minute ani satpada amadi second half ke minute humpuni panchatpada sankhibane All Jiribam Sport Association AJSA Jiribam na Sinduna Jiribam pa high secondary school ge playground da January ge tang kunipan dagi hauna punna team taramangana sarugya duna pangtorakleba 28 KC Malek Memorial Football Tournament 2019 ge ngasi sanakiba ani suba semi final match da Digger ISSC na IHKLFC Timbo goal ani amada maitiba biduna Digger final changkre lagliba tang taramathoi February gi lisingani taramapanda Mongoloid FC gi mayokta Digger ISSC ga final match sanargani hauzik arobada maru iba pau amani pizari lamkai kaitel yangna wabagaida ima kaitel sananawa Chief Minister NBN na urep yung tangkre Khwaramang kaiten yangna tonga mafam singda Citizenship Amendment Bill ge mayokta phongjang sing changchangkre doinana KPSC Kaksing na KTC Kaksing bo ani amada baithiba pikre Image Paodam asigi de matang asidalojire ning tabi ba puna mapo amaka na